Wari Sapuna, tabinabagidmk Taramna ookchari loinana. Lobirasi Amit Kumar Huidromba gi the bus stand. Wari asigi mga subatangka. Hariba wari singasi ngasi handleman asina waiting set asilan ba matamda ningsinglakbani. Matam adugi makoy ani haiduk nadragasu ichingna laknabani. Asumna kina bus stand aduda yengduna thoringai gari amagi headlight ki mangal na waiting set aduda Anjali gi fibam oigedaba ama lepa adu mahak na uri. Matam aduda mahak ngakpa na luwere. Layriba adusu matumtani. Gari adu tap na laytaraga waiting set karak hendokpa aduayda kami. Aduga side glass aduda yengi. Mahaki matungda tongliba driver adudi nisa henmanduna tumthakrabani. Handaksu gari amagi maingal na bus stand aduda Anjali makni haiba yarba mi ama lepad ure. Handakti handleman kibana thak nikle. Sire haina hundok lamba kon amuk lakpadana layramdaba Anjali adu tasingnamak hinglibra. Hinglamlagadi makoy pumnamak dasa tarani haibasi kudak asida khalai. Adubo hinglamba thoklabasu sumaina amuk athengba matam asida matongda phibam aduda layramgadra haibasi mahakna khalakpa atopa wakal amani. Amuk sukali. Madudi phajana mathau mangam phawa pangthokhidraba hakchang adugi mathwaina makoida kihalibra haina. Wahang mayam sing asina hena kihanduna handleman adu mayumdadi yaurage khana gari adu start amuk tawi. Adubo ariba gari oibanina pak hek yate. Kona thangda yarakle haiduna kitang gari adu thawi. Adubo headlight adu su khapli tawi. Connection nungai trabajala haina switch aduda namduna yengi. Kona thangda yaraktuna headlight adu phajana ngalakba mikuptadi makhoi gi hek mamangda machinda phattaba phi jalo nama chiklaga mamittagi I marik sintharaga masam manasu I na pumtai teiraba makhutana screwdriver ama paiduna makhoi ani bungaiduna hatlage haina leramba Anjali gi saktam adu uba matamda handleman adu kan lauramlaga gari adu control tawba ngamdaduna manak aduaida hobu uchaw amada thomjinduna gyan takidre. Somda loya college salamdai ayuk sida mahakna khangningba khara leiduna mamagi manakta changlaktuna wari khara hangni. Ima kaidore para piyo haira ngarangbu aina nongonda paisa khara hena pike daine leite asumna mama adugi haunabi adu tawge torpada loyana fathali. As ima adugi nateba adudi kaino hairodana aikhoi maninglonggi khurana lobun pido maming kai haige nang su ibungo laikai amatada leiminaraga adu phawa khangdrabani ne ha adu wanate madi mafam sida lakwa su kuidri sidi kadai dei kuidabano kuirabani sida leiribase nang na laikai da mapan thongmandadana khangdribani adu kai maming kauge baima mayumna kai deino saroja kaubani kaigino nangna adu mu hangiduna khangde ai mayumga amta khangde ko imphal daini haigumdi tawbani macha gaidi hundo omjalo khangde me mabo karino yang kupthana hangi sibo macha leiradi lauruge siro yajare ima kainum hangyadi ngangdoiga isou langdoiga asi haiduna loya college adu thoglakle mahakna khara nganna thoglakpadu ubada machan adu yamna ngakna yenghawi machan aduna ngakliba sisu amromdani mabung asina gyan tarakpa manba asidani. Mahakna mamada haidoktrabasu anamba matamda mabung asina nisa sirinaba asi loina khangi. Adubo ngasi ngarangsi karimta tawdaba asida machal asi amaromda kharadi nungai jaribani. Loya college adu chatnanaba tholakpada khara ngankibagi waiting set aduda ngahak bus lakpa ngai. Nahan khaidi matam chap chana bus na thorukpa matam khangbanina ngaina dabani. Adubo ngasidi matam khara khajik farak tabadagi ngaire. Asumna ngairi ngai amuksu mahaki mamangda thokkiba adu ningsinglai. Mahakna ukriba nupi adu Anjali oigadra haiduna chingnabasi mahak tokte. Aduga makhutta pairiba posaksing aduna kari taklino mangonda. Aduga makhutta pairiba posaksing aduna kari taklino mangonda haibasi adumak khanduna lei. Naha oibagi haunabi akhan wakal
ꯆꯨꯝꯃꯕꯣꯏꯇ ꯈꯜꯂꯤ ꯃꯪꯗ ꯃꯪꯂꯤꯕ ꯑꯗꯨ ꯐꯥꯎꯕ ꯃꯪꯇꯥꯛꯂ ꯍꯥꯏꯕꯁꯤ ꯍꯦꯛꯇ ꯈꯟꯖꯤꯟꯗꯨꯅ ꯉꯁꯤꯗꯤ ꯃꯍꯥꯛ CIA ꯑꯃꯒꯨꯝꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯤꯖꯤꯟꯒꯦ ꯈꯜꯂꯛꯂꯤꯕꯅꯤ ꯑꯃꯨꯛꯁꯨ ꯍꯦꯛ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯅ ꯃꯃꯤꯠꯇ ꯀꯤꯔꯕ ꯃꯁꯝ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯃꯤꯠ ꯅꯥꯃꯒ ꯎꯕ ꯁꯛꯇꯝ ꯑꯃꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯋꯥꯔꯧꯅ ꯌꯦꯡꯕ ꯑꯗꯨ ꯑꯃꯨꯛꯁꯨ ꯎꯔꯛꯏ ꯃꯗꯨꯗ ꯃꯍꯥꯛ ꯀꯤꯔꯗꯨꯅ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯇꯣꯡꯕ ꯕꯁ ꯑꯗꯨ ꯊꯧꯔꯛꯏ ꯕꯁ ꯑꯗꯨ ꯐꯠ ꯀꯥꯈꯠꯇꯨꯅ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯐꯝꯕ ꯖꯒꯥ ꯑꯗꯨꯗ ꯐꯝꯃꯤ ꯑꯗꯨꯕꯨ ꯕꯁ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯈꯖꯤꯛ ꯍꯣꯡꯂꯦ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯑꯅꯧꯕ ꯑꯣꯏꯔꯝꯂꯦ ꯑꯗꯨꯒ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯁꯨ ꯑꯣꯏꯔꯝꯃꯤ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯅꯍꯥꯟꯈꯩ ꯕꯁ ꯑꯁꯤꯅ ꯆꯠꯄ ꯃꯇꯝꯁꯨ ꯅꯠꯇꯦ ꯉꯁꯤꯗꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯇꯝ ꯑꯁꯤꯗ ꯊꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯅ ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯍꯦꯟꯗꯜꯃꯦꯟ ꯑꯅꯧꯕ ꯑꯗꯨꯁꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯚꯥꯔꯥ ꯍꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯅꯤꯡꯅ ꯍꯪꯉꯤ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯅꯍꯥꯟꯒꯤ ꯁꯤꯒꯤ ꯕꯁ ꯊꯧꯕ ꯗ꯭ꯔꯥꯏꯚꯔ ꯉꯁꯤꯗꯤ ꯀꯩꯗꯧꯔꯒꯦ ꯃꯥꯅ ꯊꯧꯔꯛꯇ꯭ꯔꯗꯤ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯅ ꯈꯪꯗꯦꯗ ꯑꯩ ꯑꯗꯣ ꯉꯔꯥꯡ ꯒꯥꯔꯤ ꯇꯨꯁꯤꯜꯂꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯤ ꯗꯣꯛꯇꯔꯗ ꯂꯥꯌꯦꯡꯉꯦꯗꯤ ꯑꯩꯈꯣꯏ ꯃꯥꯖꯣꯟ ꯍꯥꯏꯔꯛꯄꯅꯤ ꯃꯥꯒ ꯆꯠꯃꯤꯟꯅꯕꯗꯨꯁꯨ ꯁꯣꯛꯄ ꯃꯥꯜꯂꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯂꯩ ꯍꯥꯏꯕꯅꯤ ꯂꯣꯌꯥ ꯇꯨꯃꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯐꯝꯍꯧꯏ ꯃꯔꯛ ꯑꯗꯨꯗ ꯊꯥꯖꯒꯤ ꯃꯦꯁꯦꯖ ꯑꯃꯁꯨ ꯂꯥꯛꯏ ꯗꯥ ꯂꯣꯌꯥ ꯅꯪ ꯀꯗꯥꯏ ꯌꯧꯔꯒꯦ ꯑꯩꯁꯨ ꯊꯣꯛꯂꯛꯄ ꯌꯥꯔꯕꯣ ꯂꯣꯌꯥꯅ ꯌꯥꯗ꯭ꯔꯤ ꯑꯩ ꯕꯁ ꯇꯣꯡꯕꯗ ꯉꯥꯏꯔꯤꯌꯦ ꯊꯥꯖꯅ ꯑꯗꯨ ꯀꯩꯒꯤꯅꯣ ꯑꯁꯤ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯔꯤꯕꯣ ꯂꯣꯌꯥꯅ ꯍꯣꯔꯦꯟ ꯂꯣꯏꯅ ꯍꯥꯏꯔꯛꯀꯦ ꯍꯧꯖꯤꯛ ꯍꯥꯏꯕ ꯅꯨꯡꯉꯥꯏꯔꯣꯏ ꯊꯥꯖꯅ ꯍꯣꯏ ꯐꯖꯅ ꯂꯥꯛꯑꯣ ꯍꯣꯔꯦꯟ ꯌꯧꯔꯝꯗꯥꯏꯗ ꯍꯥꯏꯔꯛꯑꯣ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯐꯣꯟ ꯑꯗꯨ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯂꯣꯌꯥ ꯋꯥꯈꯜ ꯆꯥꯝꯃ ꯁꯨꯝ ꯈꯟꯕ ꯍꯧꯔꯛꯏ ꯁꯣꯝꯗꯅ ꯊꯥꯖ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯣꯏꯁꯤꯜꯂꯤ ꯑꯃꯨꯛꯇ ꯁꯨꯃꯥꯏꯅ ꯂꯣꯌꯥꯅ ꯀ꯭ꯂꯣꯁ ꯑꯣꯏꯕꯁꯤ ꯑꯣꯏꯔꯛꯇꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯑꯣꯏꯔꯛꯄ ꯑꯁꯤꯗ ꯋꯥꯈꯜ ꯃꯀꯥ ꯂꯥꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯑꯐ ꯐꯠꯇ ꯈꯟꯅ ꯅꯩꯅꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯕꯨ ꯐꯪꯖꯔꯅꯤ ꯈꯜꯂꯨꯕꯗ ꯅꯧꯅ ꯌꯦꯅꯤꯡ ꯑꯃꯨꯛ ꯆꯣꯡꯂꯛꯄꯒ ꯄꯥꯡꯀꯛ ꯑꯣꯏꯈ꯭ꯔꯦ ꯑꯅꯝꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯅꯥꯊꯩꯕꯤꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯍꯟꯗꯛꯇꯤ ꯂꯣꯌꯥꯅ ꯑꯣꯏꯅ ꯏꯟꯇꯔꯦꯁ ꯂꯩꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅꯕ ꯂꯩ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯒꯤꯗꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯂꯨꯅ ꯂꯣꯏꯅꯕꯤꯕꯁꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯕ ꯅꯠꯇꯦ ꯅꯨꯄꯥ ꯃꯇꯤꯛ ꯆꯥꯕ ꯆꯥꯗꯕ ꯅꯨꯡꯁꯤꯅꯕ ꯂꯣꯏꯅꯕꯤꯕ ꯐꯪꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯅꯨꯖꯥ ꯀꯌꯥ ꯑꯃꯗꯤ ꯅꯨꯄꯥ ꯑꯣꯏꯕ ꯀꯌꯥꯒꯤ ꯅꯨꯡꯁꯤꯕ ꯉꯥꯏꯕ ꯀꯌా ꯑꯃꯅꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯖꯁꯨ ꯑꯃꯅꯤ ꯃꯌꯨꯝꯗꯁꯨ ꯂꯩꯐꯝ ꯈꯪꯗꯦ ꯅꯨꯡꯁꯤꯕ ꯃꯀꯥꯗꯁꯨ ꯄꯣꯊꯥꯐꯝ ꯈꯪꯗ ꯑꯣꯏꯔꯝꯕꯗꯨ ꯉꯁꯤꯗꯒꯤꯗꯤ ꯑꯣꯏꯔꯔꯣꯏ ꯐꯥꯎ ꯈꯜꯂꯨꯔꯦ ꯃꯍꯥꯛꯇꯤ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯣꯌꯤꯡ ꯔꯨꯝ ꯑꯗꯨꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯃꯨꯔꯕ ꯁꯝꯂꯥꯡ ꯑꯗꯨ ꯍꯥꯠꯇꯨꯅ ꯂꯩꯔꯤ इखंग खंगहोदना मिंगसेल उपु अदुगी हेक नाकंद लैब थोंनाउ अदुगी पर्दा अदुना नुंगसित की साहुमदा हुमजिलखी अदुगा मिंगसेल अदुदा खुमजिनकी थंगनब मिकुप्ता अमुक्सु हाइदोरकु मतमददी मिंगसेलगी ममी अदुदा महाकी हेक मतुंगदा नोकफेत तौदुन अंजलि लेप्तुन लेरंबा अदुदा थाजा खंगप्रे खंगदुना तुंगहले अदुगा ओंथोक्तुन येंगी मतम अदुददी कनासु अमुक लेरमद्रे चिंगनब अमग लोइनना अकीब अमा पोक्तुना महाक फमुंग फमथै अदुगा अंजलि बु निंगसिंगई थाजा कनामतददी हाइद्रे महाकना उरिबा असि मरमदि महाकी ममा अमदि मपा अदुना थाजगदब नते मदुगी महुत्ता हेनदुम चैसिलकनी खनबदगी गायहाक्तंग तुमिन फमी अदुगा इसिंग ग्लास अमा थक्सिलगा वाखल खर फाथजै गायहाक लेरगा फोन अदु पुथोक्तुना करिगुम्बा खर येंगी महाकना येंगलिबदु अतै करिसु नते अंजलिगा थानखिबा मेसेज सिंग अदुनी अंजलिना थारखिबा मेसेज सिंग अदु सुम तपना तपना पाई आई इमादु याम उनिंगी इमागी मनाक्ता चनिंगी युमदा बाबाना तौबा मोंग सिंगसी आई खांगबा ngamsilaktre असिगुम्बा मेसेज सिंग असिना अनंबा ओई अदुबो असिमक्ति तौरकनी थाजरुदबनी अदुबो ngасidi mahaki marup asi taseng mamagi manakta चटख्रबरा नत्रगा कदाइदा लैख्रबनो हाइबसी करिगुम्बा अमत खंद्रे पुलिस सिंगसु
acha athak phangde haiduna phajana tawbikhidraba case amani masigi khalurabadi henasu nungaite adubo wakhal thauna pangal solabi mahaknadi kari upai tawruni asumna wakhal kaya khalingai matam haujin kibasu khanghodre pung phana thenglamre amuksu prap loisinduna thoknaba leiringai message ama lai message adu hana yengdana mahaksu prap college tamna lai college hek yobagadi kanamta fawala amdre wakhal da khali ngasai message lakibadu loyagi natraba chala haina phone adu amuk lokthuktuno yengbadadi loyagi oiramdre company ki oiramre ngai haktang wakhal khali as eshke da mai thaino asum tauna mahak college adugi manungda matom changlai ngan bahaibu yamna ngalinga city kanagumba amata udri college adugi chakwidar mayamgina kaboy adudi mafam amada sumjit sitpa ui maduna taba atopadi amata udi yamna ngalla malai khanduna makhoigi famfam aduda changduna fami hek famthabaga tunglomda sot tawba makhol ama takibada mamai adu leithoktuna yengi adubo karisu tawramde ukhong aduda nga tharap tawna famduna phone adu yengi haina kiba matam aduga hairuradi loya yaurakpham thoklabani adubo message ama fawo tharakte ai haktangdi kaidawrabano khanna call tawsinge tawba mikupta nakandagi kanano mana lengjumda tap pairakpaduda khangpre khangladuna chongi mikup aduda mahakna pairamba phone adu fawa kada yaukrabano khanghaude u marum adudagi nokmi tawraga loya tapna thoklai madu ubada sauning boy kari boy thaja kutumna sui ngai hakti makhoi ani makhoi gi matawdu uraga pangnokta noi aduga loyan hari ai lakpa kuirabani nangoda message thaba su sate call tawbasu busy da hailay na mafam sita ngairi ni thajana adu nangna hana laadi ai ngairamba yayeba atudi nate khangine ai myunga ayowe khangaladi khangtaba yare na yarese sida pamo wari dum sase loyan hari nangna hujikta phone tawgi toramiduna kanadano phone palakpa sida amuk ningsing lai phone adu kadai de yaukrage haina akoi bida sum yenglakpa matamda phone adu flashlight on off masa mathan tawdun reiramba aduda loya masa adu normal taraktre karigumba ama mamit ubugum tawrai nonglik marakta phone flashlight thalamba aduda laimai ta taduna ya khitaba adu mamit masen marang oina urai matamduda makok adu paiduna phamtharai mahaki matau aduda thajasu phone adu khungatlaga phamfam aduda chingsilai aduga thajan hari kaidorage da loya ngai haktang di tumina lai mamit adu tapna pangthoraklaga thajada yenglai aduga hari thaja aise mangoi hawoi karigumba menman tadaba ma hek ui karino uribo khangde hujikta nangi phone flashlight phat khaplamnaga tarambudu ubada aigi mitta aduga hairap manaba ama mu urai adu daini aina ko ngawre ise adudi sum bhamna oiramni daloya khangde mangdasu phajadaba phibam amu urami ha kamaina aigi khutsida screwdriver asangba ama aduga phi phataba gari sengdoknaba jalon amaga pairaga chalami adusu aikhoi bus ngaifam aduda madudu nupi ama yamna wana masakti udi situna chalami aibu hatpigano haibagi mawong su tawi aduga aina sum tanabada matomda bus amana thomduna siki thajana as adu wabo adudi maku mangkai tune mangazidi adu ngaktani adu wadi aisu USA da koiba chalami adusu isagi private jet loyana phagita thorokano aina harise atai manga yamna manadaba sidani thajana hoisiare ado nangna ngasi yamna thajadana ngantana lao wari khara sase haidubo karinoba asumna thajana mamai non tharap tawna nungsijana loyada yengduna moli harei mahaki matau adu loyadi khangdraduna mahaki haifam thokpadu harei anjali du kadai dineba thaja anjali palakpa adudadi mamai adu makshan krai
ꯃꯣꯟꯗꯥ ꯑꯃꯗ ꯂꯩꯔꯝꯕ ꯑꯗꯨ ꯃꯥꯡꯈꯤꯗꯨꯅ ꯁꯨꯛꯊꯔꯛꯏ ꯑꯗꯨꯒ ꯍꯪꯂꯛꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯥ ꯌꯥꯝ ꯍꯪꯉꯤꯁꯦ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯆꯤꯡꯅꯍꯜꯂꯤꯔꯥ ꯂꯣꯌꯥ ꯍꯟꯗꯛꯇꯤ ꯐ꯭ꯔꯤꯡ ꯁꯥꯎꯒꯠꯂꯛꯏ ꯑꯁ ꯅꯪꯒꯤ ꯆꯤꯡꯅꯕꯗꯣ ꯑꯝꯇꯗꯤ ꯇꯣꯛꯈꯣꯕ ꯑꯩꯅ ꯍꯪꯉꯤꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯅ ꯆꯤꯡꯅꯕꯒꯤꯅꯤ ꯊꯥꯖ ꯂꯣꯌꯥꯅ ꯐꯤꯡꯒꯠꯂꯛꯄ ꯑꯗꯨ ꯈꯪꯉꯤ ꯃꯍꯥꯛ ꯌꯥꯝꯅꯃꯛ ꯄꯪꯕ ꯃꯤꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯪꯗꯕ ꯂꯩꯁꯥꯕꯤꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯅ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯃꯗꯨ ꯎꯠꯊꯣꯛꯇꯅ ꯇꯞꯊꯔꯛꯏ ꯍꯣꯏꯁꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦꯕ ꯂꯣꯌꯥꯅ ꯃꯥꯒꯤ ꯃꯃꯥꯗꯣ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯟꯈꯤ ꯍꯥꯏꯗꯥꯏꯅꯦ ꯍꯥꯏꯌꯦ ꯑꯗꯣ ꯃꯃꯤꯡ ꯂꯩꯐꯝ ꯀꯥꯏꯗꯤ ꯃꯥꯅ ꯅꯣꯡꯃꯇ ꯍꯥꯏꯌꯨ ꯌꯥꯗꯦꯗ ꯂꯣꯌꯥꯅ ꯑꯗꯣ ꯃꯥꯅ ꯑꯩꯒꯤ ꯃꯔꯝꯗꯗꯤ ꯅꯣꯡꯃꯇ ꯅꯉꯣꯟꯗ ꯋꯥꯔꯤ ꯁꯥꯗꯕ꯭ꯔꯥ ꯊꯥꯖꯅ ꯁꯥꯗꯦ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤ ꯋꯥꯍꯪ ꯃꯌꯥꯝꯁꯤꯕꯣ ꯂꯣꯌꯥꯅ ꯑꯗꯨꯒ ꯃꯥꯅ ꯑꯩ ꯄꯥꯝꯃꯤ ꯅꯨꯡꯁꯤꯌꯦꯅ ꯅꯪꯅ ꯈꯟꯖꯔꯤꯗꯨꯗꯤ ꯀꯃꯥꯏꯅꯅꯣ ꯊꯥꯖꯅ ꯑꯗꯨꯗꯤ ꯑꯩꯅꯁꯨ ꯆꯤꯡꯅꯕ ꯑꯗꯨꯒ ꯋꯥꯍꯩ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯂꯣꯌꯥꯅ ꯐꯠꯊꯜꯂꯛꯏ ꯃꯗꯨꯒꯤ ꯆꯤꯡꯅꯕꯗꯨꯗꯅꯤ ꯋꯥ ꯁꯣꯏꯔꯛꯇꯣꯏꯁꯦ ꯊꯥꯖꯅ ꯗꯥ ꯂꯣꯌꯥ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯔꯣ ꯋꯥꯁꯦ ꯀꯣꯏꯊꯣꯛꯑꯒꯨꯝꯁꯦ ꯂꯣꯌꯥꯅ ꯇꯥꯎ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯑꯟꯖꯂꯤ ꯍꯦꯛ ꯃꯥꯡꯈꯤꯕ ꯃꯥꯅ ꯀꯣꯂꯦꯖ ꯀꯥꯔꯛꯈꯤꯗꯕ ꯅꯪꯅꯁꯨ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯦ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗꯨꯗꯒꯤ ꯑꯩꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ ꯃꯗꯨꯅꯁꯨ ꯑꯩ ꯍꯟꯗꯛꯇꯤ ꯅꯤꯁꯥ ꯈꯔ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯋꯥꯍꯜꯂꯤ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯅꯤꯡꯂꯤꯁꯦ ꯊꯥꯖꯅ ꯃꯥꯅ ꯃꯥꯡꯈ꯭ꯔꯒ ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯂꯣꯌꯥꯅ ꯑꯁ ꯊꯥꯖ ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯦꯔꯥꯟꯅꯅ ꯑꯝꯇꯗꯤ ꯈꯟꯈꯤꯅꯨ ꯀꯩꯗꯧꯒꯦ ꯊꯥꯖꯅ ꯍꯣꯏ ꯑꯩ ꯈꯜꯂꯔꯣꯏ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯑꯣ ꯂꯣꯌꯥꯅ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯌꯨꯅꯤꯠꯇ ꯆꯠꯂꯒ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯨ ꯄꯤꯔꯒ ꯂꯥꯁ ꯂꯣꯀꯦꯁꯟ ꯌꯦꯡꯍꯟꯁꯤꯔꯥ ꯊꯥꯖꯅ ꯑꯗꯨꯕꯨ ꯀꯥꯟꯅꯒꯗ꯭ꯔꯅꯦ ꯂꯣꯌꯥꯅ ꯑꯗꯨ ꯉꯥꯛꯇꯅꯤ ꯃꯤ ꯃꯥꯡꯈꯤꯕꯗ ꯍꯧꯖꯤꯛ ꯇꯧꯅꯔꯤꯁꯦ ꯊꯥꯖꯅ ꯑꯗꯨꯗꯤ ꯄꯨꯂꯤꯁꯅꯁꯨ ꯇꯧꯔꯝꯃꯣꯏꯗ꯭ꯔꯣ ꯂꯣꯌꯥꯅ ꯅꯪꯕꯨ ꯄꯨꯂꯤꯁꯅ ꯊꯋꯥ ꯁꯥꯕꯤꯗꯦ ꯍꯥꯏꯗꯥꯏꯅꯦ ꯃꯥꯒꯤ ꯀꯦꯁꯁꯦ ꯊꯥꯖꯅ ꯑꯗꯨꯕꯨꯗꯤ ꯂꯣꯌꯥꯅ ꯑꯗꯨꯅꯅꯤ ꯑꯩꯅ ꯌꯦꯡꯉꯨꯁꯦ ꯍꯥꯏꯔꯤꯁꯦ ꯊꯥꯖꯅ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯌꯦꯡꯒꯦ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯅꯦ ꯂꯣꯌꯥꯅ ꯑꯗꯨꯗꯤ ꯌꯥꯅꯕ ꯍꯥꯏꯇꯥꯔꯦꯗꯅ ꯃꯃꯥꯟꯅꯕꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯟꯅ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯂꯩꯈꯤꯕꯗꯨꯅꯤ ꯍꯥꯏꯔꯒ ꯇꯧ ꯇꯥꯔꯦꯗꯅ ꯊꯥꯖꯅ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯌꯥꯏ ꯑꯗꯣ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯟꯖꯂꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯪꯅꯤꯡꯂꯤꯁꯦ ꯍꯟꯗꯛ ꯑꯃꯨꯛ ꯂꯣꯌꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯊꯥꯖꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠ ꯑꯅꯤꯗꯨ ꯊꯝꯃꯤ ꯑꯗꯨꯒ ꯃꯃꯤꯠ ꯑꯅꯤꯅ ꯊꯥꯖꯗ ꯀꯨꯞꯇꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯊꯥꯖ ꯅꯪꯅ ꯑꯩꯁꯦ ꯐꯅ ꯉꯥꯎꯁꯤꯟꯅꯔꯁꯨ ꯑꯣꯛꯇ꯭ꯔꯁꯨ ꯅꯪꯅ ꯑꯩꯁꯦ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯇꯕ ꯉꯁꯤꯁꯨ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯩꯔꯤꯁꯦ ꯅꯪꯅ ꯑꯩ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕꯩꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯌꯣꯡ ꯏꯇꯧꯗꯨꯗꯤ ꯅꯪꯅ ꯍꯩꯅꯗꯦ ꯄꯥꯝꯗꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯑꯗꯣ ꯌꯦꯡꯉꯣ ꯑꯟꯖꯂꯤꯁꯦ ꯅꯪꯒꯤꯁꯨ ꯂꯨꯅ ꯇꯤꯟꯅꯖꯕꯅꯤ ꯅꯪꯒ ꯂꯨꯅ ꯇꯤꯟꯅꯖꯕꯅꯤꯅ ꯑꯩꯒꯁꯨ ꯑꯗꯨꯃꯛ ꯇꯤꯟꯅꯔꯨꯕꯒꯤ ꯑꯗꯨꯈꯛꯀꯤ ꯋꯥꯅꯤ ꯑꯗꯣ ꯑꯩꯅ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯗ ꯑꯔꯥꯟꯕ ꯋꯥꯈꯜ ꯈꯟꯈꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯥꯅ ꯈꯜꯂꯝꯕ ꯈꯜꯂꯝꯗꯕ ꯍꯥꯏꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯃꯤꯅ ꯅꯉꯣꯟꯗ ꯇꯝꯃꯛꯑꯁꯨ ꯃꯗꯨꯗꯤ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯁꯦ ꯆꯨꯝꯅꯤ ꯂꯥꯟꯅꯤ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯆꯤꯡꯅꯍꯟꯕ ꯑꯗꯨꯒ ꯅꯪꯒꯤꯁꯨ ꯂꯨꯅ ꯇꯤꯟꯅꯖꯕ ꯑꯣꯏꯕꯅꯤ나 ꯃꯥꯡꯈ꯭ꯔꯕꯁꯨ ꯂꯤꯈꯨꯟ ꯑꯃꯗꯤ ꯊꯤꯗꯣꯛꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯜꯂꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯀꯨꯞꯅ ꯍꯪꯂꯛꯏꯁꯦ ꯑꯁꯤꯒꯨꯝꯕ ꯂꯣꯌꯥꯅ ꯅꯦꯅ ꯇꯥꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯊꯥꯖꯔꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯣꯂꯦꯖ ꯑꯗꯨꯗꯒꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯌꯨꯅꯤꯠ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯒꯥꯔꯤ ꯊꯧꯕ ꯍꯥꯏꯕꯁꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ ꯏꯁꯝ ꯁꯝꯅ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯒꯥꯔꯤ ꯑꯗꯨꯗꯤ ꯃꯁꯥ ꯑꯃꯠꯇꯅꯤ ꯑꯗꯨꯒ ꯇꯣꯡꯂꯤꯕ ꯃꯤ ꯄꯦꯁꯦꯟꯖꯔ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯐꯅ ꯊꯤꯅ ꯇꯨꯁꯤꯜꯂꯁꯨ ꯐꯅ ꯊꯤꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯣꯡꯉꯛꯄ ꯃꯤꯗꯨꯅ ꯈꯔ ꯍꯦꯟꯅ ꯑꯗꯨꯝ ꯁꯣꯛꯏ ꯏꯁꯝ ꯁꯝꯅ ꯕꯁ ꯑꯃ ꯂꯣꯡꯕꯗ ꯗ꯭ꯔꯥꯏꯚꯔꯗꯤ ꯍꯦꯛꯇ ꯌꯥꯎꯔꯝꯗꯦ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯁꯤꯠꯄ ꯃꯇꯝꯗ ꯑꯊꯧꯕ ꯃꯤꯗꯨꯗꯤ ꯍꯦꯛꯇ ꯁꯣꯛꯂꯝꯗꯦ ꯑꯗꯨꯕꯨ ꯇꯣꯡꯉꯛꯄ ꯃꯤꯁꯤꯡꯗꯨꯗꯤ ꯍꯦꯛꯇ ꯁꯣꯛꯂꯝꯃꯤ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯩ
ꯍꯦꯟꯗꯜꯃꯦꯟ ꯑꯃꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯐꯤꯚꯝꯁꯦ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯗꯤ ꯀꯌꯥ ꯁꯣꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯉꯥꯎꯗꯨꯅꯁꯨ ꯇꯣꯡꯉꯛꯄ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗꯤ ꯐꯅ ꯊꯤꯅ ꯁꯣꯛꯂꯦ ꯍꯧꯖꯤꯛ ICUꯗ ꯂꯩꯔꯤ ꯍꯦꯟꯗꯜꯃꯦꯟ ꯑꯁꯤꯗꯤ ꯃꯌꯨꯝꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯦ ꯃꯈꯣꯡ ꯃꯈꯨꯠ ꯈꯔ ꯍꯨꯕꯥꯠꯂꯁꯨ ꯋꯥꯈꯜꯗꯤ ꯑꯟꯖꯂꯤꯒꯤ ꯋꯥꯈꯜꯗ ꯂꯩꯕꯅꯤꯅ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯔꯦ ꯌꯦꯡꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡ ꯑꯟꯖꯂꯤ ꯂꯩꯔꯝꯗꯕꯣꯏ ꯇꯅꯤꯡꯉꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯋꯥꯈꯜꯗ ꯑꯟꯖꯂꯤꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯆꯨꯈꯤꯕꯅ ꯑꯟꯖꯂꯤꯕꯨ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗꯒꯤ ꯃꯨꯠꯄ ꯉꯝꯗ꯭ꯔꯦ ꯑꯃꯨꯇꯣꯝꯕꯤꯒꯤ ꯌꯨꯝꯁꯨ ꯍꯥꯟꯅꯒꯗꯤ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯦ ꯃꯄꯨꯔꯣꯏꯕ ꯁ꯭ꯌꯥꯝꯅ ꯃꯇꯝ ꯑꯃ ꯒꯥꯔꯤ ꯆꯠꯇꯨꯅ ꯅꯣꯡꯃꯒꯤ ꯇꯥꯜꯂꯛꯄ ꯁꯦꯜꯁꯤꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯨꯗ ꯂꯥꯏꯆꯨꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯦꯜ ꯀꯔꯤꯃꯠꯇ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯅꯨꯄꯤ ꯃꯥꯅ ꯉꯝꯅꯕ ꯇꯧꯔꯤꯕꯅꯤ ꯃꯗꯨ ꯉꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕ ꯑꯗꯨꯝ ꯇꯥꯔꯦ ꯏꯁꯧ ꯂꯥꯡꯒꯟꯕꯤ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯑꯁꯤꯅ ꯒꯥꯔꯤꯁꯨ ꯌꯣꯟꯊꯣꯛꯇꯨꯅ ꯃꯇꯧ ꯀꯔꯝꯅ ꯌꯨꯗ ꯂꯥꯏꯆꯨꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯀꯌꯥ ꯈꯪꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯃꯔꯝ ꯑꯗꯨꯁꯨ ꯍꯪꯒꯠꯇꯨꯅ ꯊꯤꯒꯠꯂꯨꯔꯕꯗꯤ ꯇꯨꯗꯨꯝ ꯆꯨꯡꯒꯅꯤ ꯃꯆꯥ ꯂꯣꯌꯥ ꯂꯥꯛꯄ ꯑꯃꯗꯤ ꯂꯩꯁꯅꯥꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎ ꯈꯪꯗꯦ ꯃꯄꯥꯗꯨ ꯒꯥꯔꯤ ꯐꯖꯅ ꯊꯧꯗꯨꯅ ꯁꯦꯜ ꯐꯖꯅ ꯇꯥꯜꯂꯝꯃꯤ ꯍꯥꯏꯕꯁꯤ ꯈꯛꯅꯤ ꯈꯪꯂꯤꯕꯁꯦ ꯑꯇꯩ ꯀꯔꯤ ꯑꯍꯦꯟꯕ ꯑꯃꯠꯇ ꯈꯪꯗꯦ ꯀꯔꯤꯕꯨ ꯈꯪꯂꯨꯅꯤ ꯃꯃꯥ ꯑꯁꯤꯁꯨ ꯊꯣꯏꯅ ꯈꯪꯕ ꯅꯠꯇꯦ ꯍꯪꯂꯨꯔꯁꯨ ꯄꯪꯁꯥꯎꯗꯃꯛ ꯁꯥꯎꯔꯛꯏ ꯑꯗꯨꯕꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯑꯃꯨꯇꯣꯝꯕꯤ ꯄꯥꯉꯥꯡꯗ ꯉꯥꯡꯗꯨꯅ ꯂꯩꯕꯗ ꯃꯄꯨꯔꯣꯏꯕꯅ ꯒꯥꯔꯤ ꯊꯧꯔꯝꯕꯒꯤ ꯃꯇꯥꯡ ꯍꯦꯛ ꯌꯥꯎꯔꯛꯏ ꯃꯗꯨꯗ ꯃꯆꯥ ꯂꯩꯁꯅꯥ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯂꯩꯁꯅꯥꯅ ꯏꯃꯥ ꯑꯩꯈꯣꯏ ꯕꯕꯥꯕꯨ ꯒꯥꯔꯤ ꯐꯖꯅ ꯊꯧꯔꯝꯃꯤ ꯍꯥꯏꯗꯣ ꯀꯩꯗꯧꯕꯩ ꯇꯣꯛꯈ꯭ꯔꯤꯅꯣ ꯍꯧꯖꯤꯛꯅ ꯐꯖꯅ ꯊꯧꯔꯝꯃꯤ ꯍꯥꯏꯔꯒ ꯑꯃꯨꯇꯣꯝꯕꯤꯅ ꯈꯪꯗꯦ ꯏꯕꯦꯝꯃ ꯃꯥꯅ ꯂꯝ ꯆꯠꯄꯅꯤ ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯕꯅꯤ ꯀꯔꯤꯕꯨ ꯈꯪꯂꯨꯅꯦꯒꯦ ꯂꯩꯁꯅꯥꯅ ꯒꯥꯔꯤ ꯃꯄꯨꯗꯨꯅ ꯇꯣꯜꯂꯛꯏꯔꯕ ꯑꯃꯨꯇꯣꯝꯕꯤꯅ ꯅꯠꯇꯦꯍꯦ ꯀꯗꯥꯏꯗꯒꯤꯅꯣ ꯒꯥꯔꯤꯗꯨꯁꯨ ꯑꯩꯈꯣꯏꯒꯤꯅꯤꯅꯦ ꯂꯩꯁꯅꯥꯅ ꯑꯗꯨꯒ ꯀꯔꯤꯒꯤ ꯒꯥꯔꯤ ꯊꯧꯕ ꯇꯣꯛꯏꯕ ꯒꯥꯔꯤꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯑꯃꯨꯇꯣꯝꯕꯤꯅ ꯀꯅꯥꯅ ꯈꯪꯅꯤ ꯏꯕꯦꯝꯃ ꯒꯥꯔꯤꯗꯣ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯅꯣꯗꯣ ꯒꯥꯔꯤꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯒꯤꯅꯤ ꯑꯗꯣ ꯄꯩꯁꯥ ꯆꯤꯜꯂꯦꯅ ꯌꯣꯟꯊꯣꯛꯈ꯭ꯔꯤꯅꯤꯗꯅ ꯂꯩꯁꯅꯥꯅ ꯀꯩꯗꯧꯕꯗ ꯆꯤꯜꯂꯤꯕ ꯄꯩꯁꯥ ꯑꯃꯨꯇꯣꯝꯕꯤꯅ ꯃꯇꯝꯗꯣ ꯅꯕꯨꯡꯁꯤ ꯄꯣꯛꯂꯝꯗꯥꯏ ꯃꯇꯝꯅꯤ ꯑꯗꯨꯗ ꯄꯩꯁꯥ ꯈꯔ ꯆꯪꯉꯤ ꯃꯗꯨꯒꯤ ꯌꯣꯟꯈ꯭ꯔꯤꯅꯤ ꯂꯩꯁꯅꯥꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯕꯣ ꯑꯃꯨꯇꯣꯝꯕꯤꯅ ꯇꯣꯛꯇꯦꯗ ꯃꯔꯛ ꯑꯃꯁꯨ ꯆꯥꯗ ꯊꯛꯇ ꯌꯥꯗꯕꯅꯤ나 ꯃꯤꯒꯤ ꯒꯥꯔꯤ ꯈꯔ ꯊꯧꯔꯝꯃꯤ ꯑꯗꯣ ꯃꯤꯒꯤ ꯃꯄꯣꯠ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯁꯦ ꯀꯔꯤꯗꯕꯨ ꯅꯨꯡꯉꯥꯏꯅꯦꯒꯦ ꯃꯤꯒꯤ ꯐꯨꯔꯤꯠꯈꯥꯎ ꯍꯨꯝꯃꯨꯕꯒ ꯆꯞ ꯃꯥꯟꯅꯩꯗꯣ ꯑꯗꯨꯅ ꯑꯗꯨꯁꯨ ꯀꯨꯏꯍꯧꯗꯦ ꯑꯗꯨꯝ ꯒꯥꯔꯤ ꯊꯧꯕ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯌꯨ ꯈꯔ ꯊꯛꯄ ꯍꯧꯔꯛꯏꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯌꯨꯔꯥꯏ ꯆꯨꯔꯒ ꯂꯩꯔꯦꯗꯅ ꯂꯩꯁꯅꯥꯅ ꯑꯗꯣ ꯕꯕꯥꯅ ꯒꯥꯔꯤ ꯊꯧꯕꯗ ꯀꯩ ꯅꯨꯡꯉꯥꯏꯅꯗꯕꯒ ꯂꯩꯕꯖꯥꯠꯅꯣ ꯑꯃꯨꯇꯣꯝꯕꯤꯅ ꯈꯪꯗꯦꯃꯤ ꯏꯕꯦꯝꯃ ꯅꯪꯕꯣ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯄꯥꯡꯍꯪꯗ ꯍꯪꯉꯤ ꯂꯩꯁꯅꯥꯅ ꯀꯩꯒꯤ ꯈꯪꯗ꯭ꯔꯤꯅꯣ 이마ꯅ 이마가 바바가디 아무따 natro 세가 마이가 따나르가 tꯧꯕ ꯊꯕꯛꯄꯨ ꯅꯪꯅ ꯀꯔꯤꯝꯇ ꯈꯪꯗꯦ ꯀꯥꯏꯗꯨꯗꯤ 이마 ꯅꯪꯅ ꯄꯪꯕꯒꯤ ꯋꯥꯅꯤ ꯀꯅꯥꯅ ꯈꯪꯄꯣꯅꯣ ꯃꯤꯔꯝꯗ ꯆꯠꯂꯝꯃꯒ ꯃꯤꯒ ꯈꯟꯅꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯨꯕ ꯌꯥꯗꯕ ꯅꯠꯇ꯭ꯔꯒꯅ ꯃꯤꯉꯣꯟꯗꯒ ꯀꯥꯔꯟ ꯇꯥꯔꯝꯕꯩ ꯑꯣꯏꯔꯝꯃꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯃꯨꯇꯣꯝꯕꯤꯅ ꯅꯄꯥꯕꯨ ꯁ꯭ꯋꯥꯏꯗ ꯂꯩꯈꯤꯕ꯭ꯔꯥ ꯑꯩꯕꯨ ꯉꯥꯡꯉꯤꯉꯩꯗ ꯎꯍꯧꯗ꯭ꯔꯦꯅꯦ ꯂꯩꯁꯅꯥꯅ ꯆꯠꯈ꯭ꯔꯕꯅꯤ ꯑꯃꯨꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣꯏ ꯃꯥꯅ ꯒꯥꯔꯤ ꯑꯍꯥꯟꯕ ꯊꯧꯕ ꯍꯧꯔꯛꯄꯗꯣ ꯑꯩ ꯂꯩꯁꯥꯔꯤ ꯃꯗꯨꯗꯒꯤ ꯈꯪꯅꯔꯛꯇꯨꯅ ꯌꯨꯝ ꯄꯥꯜꯂꯛꯏꯅꯤ ꯁꯤꯗ ꯑꯗꯣ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯩꯅ ꯏꯆꯤꯡ ꯆꯤꯡꯅꯕ ꯃꯔꯛ ꯑꯁꯤ ꯊꯠꯅ ꯂꯩꯁꯅꯥ ꯑꯗꯨꯅ ꯍꯪꯉꯛꯏ ꯏꯃꯥ ꯀꯩꯅꯣ ꯆꯤꯡꯅꯩꯕꯣ ꯑꯃꯨꯇꯣꯝꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯉꯥꯏꯈꯣꯍꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯥꯈꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯥꯁꯦ ꯁꯨꯝ ꯃꯑꯣꯡꯗꯣ ꯌꯦꯡꯒꯦꯅ ꯇꯧꯕꯅꯤ ꯑꯗꯨꯒꯗꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒ ꯂꯩ ꯐꯖꯕꯒ ꯌꯥꯎꯔꯝꯃꯤ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯂꯩꯇꯦꯅ ꯇꯧꯔꯒ ꯂꯣꯟꯅ ꯐꯨꯔꯤꯠ ꯈꯥꯎꯗ ꯄꯩꯁꯥ ꯐꯅꯌꯥꯝ ꯌꯥꯎꯔꯒ ꯂꯩꯔꯝꯕ ꯌꯥꯝꯅ ꯌꯥꯎꯋꯤ ꯑꯗꯨꯗ 이베ꯝꯃ ꯑꯩꯅ ꯍꯪꯉꯨꯔꯁꯨ ꯄꯪꯆꯩꯖꯔꯛꯏ ꯑꯩꯗꯤ ꯆꯠꯊꯣꯛꯇꯕꯅꯤꯅ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯥꯅꯗ ꯆꯨꯝꯕꯣꯏ ꯑꯗꯨꯝ ꯅꯤꯡꯂꯦꯗꯅ ꯑꯩꯅꯁꯨ ꯁꯨꯝ ꯈꯜꯂꯛꯏꯅꯤ ꯃꯥꯁꯦ ꯃꯇꯝꯗꯨꯗ ꯅꯨꯄꯤꯒ ꯀꯣꯏꯖꯥꯠꯂꯥꯅ ꯑꯗꯨꯗꯒꯤ ꯅꯕꯨꯡꯁꯦ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯃꯥꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯦ ꯑꯩꯒ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇ꯭ꯔꯦ ꯃꯥꯒꯤ ꯑꯕꯨ ꯇꯥꯟꯐꯝ ꯊꯣꯛꯄ ꯄꯩꯁꯥꯗꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯒꯇ ꯇꯣꯛꯏ ꯅꯣꯡꯃꯇ ꯑꯩꯁꯦ ꯏꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯦ ꯀꯥꯏꯅ ꯂꯨꯅ ꯇꯧꯕꯤꯕꯒ ꯌꯥꯎꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯄꯪꯆꯠꯇ ꯆꯠꯈꯤ
ꯊꯕꯛꯅꯤ ꯍꯥꯏꯔꯒ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯊꯣꯏꯅ ꯋꯥꯠꯄ ꯅꯠꯇꯕꯗꯣ ꯅꯣꯏ ꯇꯥꯃꯣ ꯄꯣꯛꯑꯝꯗꯥꯏꯁꯤꯗ ꯄꯩꯁꯥ ꯀꯧꯔꯅꯤ ꯄꯩꯁꯥ ꯆꯤꯜꯂꯦꯅ ꯒꯥꯔꯤꯗꯨ ꯊꯣꯛ ꯌꯣꯟꯊꯣꯛꯏꯅꯤꯗꯅ ꯑꯗꯨꯒꯤ ꯃꯇꯨꯡ ꯒꯥꯔꯤꯁꯨ ꯊꯧꯗ꯭ꯔꯦ ꯅꯕꯨꯡ ꯑꯁꯤꯁꯨ ꯍꯟꯅꯒ ꯌꯦꯡꯕꯤꯄꯣꯟꯇꯦ ꯑꯩ ꯏꯇꯣꯝꯇꯅ ꯍꯣꯠꯅꯔꯛꯏꯅꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯇꯛꯃꯟꯗꯅ ꯃꯥ ꯃꯤꯒꯤ ꯒꯥꯔꯤ ꯑꯃꯗ ꯇꯦꯛ ꯇꯦꯛ ꯈꯔ ꯆꯠꯂꯝꯃꯤꯗꯅ ꯆꯍꯤ 2-3 ꯆꯠꯂꯝꯃꯒ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯁꯨ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯌꯨꯒ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯂꯩꯔꯤꯁꯤꯅꯤ ꯏꯕꯦꯝꯃ ꯃꯃꯥ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤ ꯂꯩꯁꯅꯥ ꯃꯨꯟꯅ ꯇꯥꯏ ꯃꯄꯥꯒꯤ ꯂꯤꯆꯠ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯕ ꯃꯥꯜꯂꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯆꯞ ꯆꯥꯅ ꯈꯪꯂꯦ ꯐꯤꯂꯝ ꯀꯌꯥꯗ ꯎꯔꯤꯕ ꯑꯗꯨꯒꯨꯝꯅ ꯂꯝ ꯆꯠꯊꯣꯛꯄ ꯅꯨꯄꯥꯁꯤꯡꯅ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯔꯨꯕ ꯑꯁꯤ ꯇꯠꯇꯅ ꯊꯣꯛꯏ ꯃꯗꯨꯃꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯂꯩꯁꯅꯥꯗꯤ ꯈꯜꯂꯤ ꯑꯁꯤ ꯈꯟꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯥꯡꯒꯣꯟꯗ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯞꯊꯔꯗꯨꯅ ꯌꯦꯡꯉꯛꯄꯗꯨ ꯍꯦꯛ ꯎꯏ ꯃꯗꯨꯗ ꯂꯩꯁꯅꯥ ꯃꯃꯤꯠ ꯑꯗꯨ ꯁꯣꯛꯆꯤꯟꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯗꯒꯤ ꯂꯦꯞꯄꯝꯕ ꯑꯗꯨ ꯐꯠ ꯍꯟꯖꯤꯟꯈꯤ ꯃꯗꯨꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈꯤ ꯃꯗꯨ ꯎꯕꯗ ꯑꯃꯨꯇꯣꯝꯕꯤꯗꯤ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨꯗ ꯃꯍꯥꯛꯇꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯃꯃꯥꯗ ꯃꯗꯨ ꯇꯝꯂꯕꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯝꯃꯤ ꯏꯃꯨꯡꯗꯕꯨ ꯀꯗꯥꯏꯗꯒꯤ ꯚꯨꯠꯅꯣ ꯍꯥꯏꯗꯨꯅ ꯇꯁꯦꯡꯕꯅꯤ ꯁꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯊꯋꯥꯏ ꯑꯃ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯅꯩꯅꯔꯛꯄ ꯍꯪꯅꯔꯛꯄ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤꯅ ꯀꯣꯏꯏꯟ ꯏꯟꯅꯩ ꯃꯗꯨꯃꯛꯅ ꯉꯁꯤꯗꯤ ꯂꯣꯌꯥ ꯊꯥꯖ ꯂꯩꯁꯅꯥ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯍꯦꯟꯗꯜꯃꯦꯟꯁꯤꯡꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤꯁꯨ ꯃꯃꯤ ꯎꯕ ꯍꯧꯔꯛꯂꯤꯕꯁꯦ ꯊꯋꯥꯏ ꯑꯁꯤ ꯑꯟꯖꯂꯤꯒꯤ ꯊꯋꯥꯏ ꯑꯣꯏꯔꯝꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯤꯅꯣ अंजलि सिरमद्रगना कनागी थवाई अंजलि सीख्रे हाइना हैंडलमैन ड्राइवर अदुना लैरुरसु अमुक खन्ना मखोइन उरकलिबा असिना अमुक करी ताकलिबा तसेंगना अंजलि सीख्रबरा नत्रगा सीद्रिबरा हाइबो वाहंसिगी पाउखुम फंगद्रे अमरोमदा कनामतंग असिसु मनिंगलोमदा लैबा मखुरा अमदी मदोम चागी लिखुन खंगदे पुमनमक असि थाजा अमदी लोयाना खंगलखिद्रा मखोइदगी हेंदोरक्तुना ngasidi loyagi mapa siamgi warisu amuk darkar lerakle मीनबदी कैसु मसक थीदबो वारी अमत ताखिद्रे महाकी वारीदा अदुबो कनाना खंगनी मियोइबगी सक्तमदी अनि सुई माइथोंगी सक्तम अमसुंग थामोइगी सक्तम हाइबसिदी थामोइगा मरी लेनब मिसक्तन खंगदबने महाकीदी थामोइगा मरी चेतन लेनरिबा महाकी नुपी अमुतोंबिना हाइथोइ सिंथोइदबो ओइबना करिगुंबा अमत खंगद्रे अदुबो हंदकी मतंग असिदी लोयागी खुत्ता कनाबो मरा लेबा मिसक अमा तागदौरिबनो हाइबा कनामतन हाइबा ngamद्रे फना ngausinnaruरबसु लोया महै मसिंगदी अदुमक मिरक थोकपा ngamना हाइबनिना अपंगब मी अमदि नते मीना होनरिबा सोर ngangnariba wahisingi artha hainariba ingitसिगी मरम सिट नाना खंगी अदुमकनसु मसाना मसा थाजजबन मरम ओइरगा ngasisu mahaki nungsinajbi nupi asigi mamanabी मांगखिबा असिदा हेन पुनिंग संगसिलिबनी मतंग असिदसु थाजगी अचौब रोल दि यावरी महाकनसु महाक खंगनजरिबा लोया असिदा सपोर्ट तौद्रबदी माई पाकदब मानते मधुमकना लाइरिक हैरुबा हाइबसिगी कानब फंगलिनी लाइरिक हाइबसिदबो मधुद यावरिबा फॉर्मूला थ्योरम लॉस पुनमक असि पुनसिद अप्लाई तौनरिबनी थाजसु पुनमकसिगी महिना हेन सिंगबा म ओहलिबनी साइबर क्राइम यूनिटा इन्फॉर्म तौब चटखिबा अदुगी रिजल्ट करी ओइरकनी मधुन मरम ओइरगा लोयागी चिंगनबा करंबा मायो लाकनी नत्रगा थौ लैतबा मफमदा थौ थीबा तागदौरिबरा सोमदना अंजलिना कमदौना वाना खांगलिबा